ꯊꯝꯂꯒꯦ ꯍꯥꯏꯅ ꯐꯣꯟꯗꯨ ꯃꯣꯟ ꯅꯥꯀꯜꯗ ꯊꯝꯕꯒ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯨꯗ ꯐꯣꯟꯗꯨꯗ ꯑꯃꯨꯛ ꯌꯦꯡꯏ꯫ WhatsAppꯇ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯨ ꯎꯕꯗ ꯀꯅꯥꯅꯣ ꯈꯟꯅ ꯆꯪꯁꯤꯜꯂꯤ꯫ ꯖꯟ ꯇꯨꯝꯃꯕꯣ? ꯑꯃꯗꯅ ꯊꯥꯗꯣꯏ ꯇꯨꯝꯃꯕꯣ? ꯆꯞ ꯃꯥꯟꯅꯕ ꯃꯦꯁꯦꯖꯅꯤ ꯂꯩꯔꯝꯂꯤꯕꯗꯣ꯫ ꯑꯃꯅ ꯄꯥꯝꯍꯩꯕꯒꯤ ꯑꯃꯅ ꯈꯥꯒꯦꯝꯕꯒꯤꯅꯤ꯫ ꯃꯦꯁꯦꯖꯇꯨ ꯃꯥ ꯁꯤꯟ ꯇꯧꯗꯕꯤ WhatsApp ꯁ꯭ꯇꯦꯇꯁ ꯈꯔꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯣꯝꯗ ꯃꯦꯁꯦꯖ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯏ꯫ ꯑꯣꯟꯂꯥꯏꯟꯗꯤ ꯂꯩꯔꯦꯁꯦ꯫ ꯍꯣꯏ ꯍꯤꯔꯣ ꯇꯨꯝꯗ꯭ꯔꯤꯕꯣ? ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎ ꯑꯣꯟꯂꯥꯏꯟꯒ ꯂꯩꯅꯦ꯫ ꯀꯅꯥꯒ ꯃꯦꯁꯦꯖ ꯊꯥꯅꯩꯅꯣ? ꯄꯥꯝꯍꯩꯕ ꯃꯥꯗꯤ ꯆꯨꯝꯅ ꯊꯥꯗꯣꯏꯗ ꯇꯦꯛꯁ ꯇꯧꯔꯝꯂꯒ WhatsAppꯇꯒꯤ ꯊꯣꯛꯂꯛꯇꯨꯅ FBꯗ ꯔꯤꯜꯁ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗꯅꯤ ꯂꯩꯁꯅꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤꯕꯗꯨ꯫ ꯃꯃꯤꯠꯇꯨꯅ ꯂꯥꯛꯂꯤꯕ ꯃꯦꯁꯦꯖꯇꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯏ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ꯫ ꯃꯦꯁꯦꯖ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ꯫ ꯈꯥꯒꯦꯝꯕꯗꯨ ꯊꯥꯗꯣꯏꯗ꯫ ꯀꯩꯒꯤꯅꯣ ꯑꯣꯟ ꯂꯩꯔꯒ ꯁꯦꯟ ꯇꯧꯗ꯭ꯔꯤꯁꯤꯅ? ꯌꯥꯝ ꯆꯤꯟꯕ꯭ꯔꯣ? ꯍꯥꯏꯅ ꯏꯃꯣꯖꯤ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯃꯦꯁꯦꯖ ꯊꯥꯏ꯫ ꯍꯟꯗꯛꯇꯤ ꯊꯥꯗꯣꯏꯗꯨ ꯈꯥꯒꯦꯝꯕꯒꯤ ꯃꯦꯁꯦꯖꯇꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯏ ꯍꯜꯂꯛꯏ꯫ ꯑꯁꯨꯛ ꯊꯦꯡꯅꯁꯤꯕꯨ ꯆꯥꯗ꯭ꯔꯗꯤ ꯅꯪꯁꯨꯕ? ꯅꯪꯗꯤ ꯆꯥꯔꯕꯣ? ꯆꯥꯔꯦ꯫ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯧꯖꯤꯛꯄꯣ? ꯍꯣꯏ ꯌꯥꯝ ꯀꯥꯛꯏꯀꯣ ꯃꯤꯗꯤ ꯁꯛ ꯐꯖꯕꯅꯤꯅ꯫ ꯂꯩꯁꯅꯥꯅ ꯄꯥꯝꯍꯩꯕ ꯃꯉꯣꯟꯗꯁꯨ ꯃꯦꯁꯦꯖꯇꯨ ꯃꯅꯝ ꯃꯅꯝ ꯊꯥꯖꯤꯜꯂꯛꯏ꯫ ꯄꯥꯝꯍꯩꯕꯁꯨ ꯊꯨꯅ WhatsAppꯇ ꯆꯪꯁꯤꯟꯗꯨꯅ ꯖꯟ ꯉꯁꯤꯗꯤ ꯑꯩ ꯋꯥꯔꯤ ꯇꯨꯝꯃꯣ ꯍꯥꯏꯅ ꯊꯥꯔꯝꯂꯒ ꯐꯠ ꯑꯃꯨꯛ ꯕꯦꯛ ꯆꯠꯂꯤ꯫ ꯇꯨꯝꯃꯁꯨ ꯐꯔꯛ ꯇꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯅꯠꯁ ꯑꯃꯃꯨꯛ ꯂꯩꯔꯒ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ? ꯃꯦꯁꯦꯖꯇꯨ ꯂꯩꯁꯅꯥꯒꯤ ꯅꯝꯕꯔꯗꯒꯤ ꯅꯠꯇ꯭ꯔꯦ ꯊꯥꯗꯣꯏ ꯍꯥꯏꯅ ꯁꯦꯚ ꯇꯧꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗꯒꯤꯅꯤ꯫ ꯄꯥꯝꯍꯩꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯞꯅ WhatsAppꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯃꯦꯁꯦꯖꯇꯨ ꯑꯣꯟꯅꯅ ꯂꯩꯁꯅꯥꯗ ꯍꯥꯏꯒꯗꯕ ꯋꯥꯗꯨ ꯊꯥꯗꯣꯏꯗ ꯑꯣꯏꯅ ꯊꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁ ꯂꯣꯏꯔꯦ ꯄꯦꯜꯂꯕꯅꯤ꯫ ꯆꯥꯛ ꯆꯥꯔꯕ ꯍꯪꯕꯗ ꯈꯨꯝꯂꯛꯇꯕꯗꯨꯗ ꯋꯥꯔꯝꯂꯅꯤ ꯇꯨꯝꯖꯔꯣ ꯍꯥꯏꯒꯦꯅ ꯇꯧꯕ ꯑꯗ ꯇꯥꯏꯄꯤꯡ ꯃꯤꯁꯇꯦꯛ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯣꯟꯊꯣꯛꯇꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯑꯃꯨꯛ ꯑꯩ ꯋꯥꯔꯦ ꯇꯨꯝꯃꯣ ꯍꯥꯏꯁꯤꯅ ꯀꯔꯤ? ꯑꯣ ꯃꯤꯁꯇꯦꯛꯅꯤ ꯍꯥꯏꯕ ꯌꯥꯔꯦ ꯌꯥꯔꯦ꯫ ꯄꯥꯝꯍꯩꯕ ꯀꯩꯁꯨ ꯅꯠꯇꯕꯗ ꯆꯣꯞꯀꯤ ꯈꯖꯤꯛꯇ ꯉꯥꯏ꯫ ꯑꯣ ꯅꯪꯕꯨ ꯆꯥꯔꯕꯣ? ꯊꯥꯗꯣꯏꯁꯨ ꯍꯟꯗꯛꯇꯤ ꯃꯦꯁꯦꯖꯇꯨ ꯍꯜꯂꯛꯏ꯫ ꯆꯥꯔꯦ ꯑꯩꯗꯤ ꯀꯀꯥꯗꯤ? ꯊꯥꯗꯣꯏꯒꯤ ꯃꯦꯁꯦꯖꯇꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯏ ꯎꯕꯗ ꯅꯣꯛꯏ꯫ ꯃꯤꯡꯒꯧꯁꯤꯗꯤ ꯁꯦꯝꯗꯣꯛꯄ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦꯕ꯫ ꯍꯣꯏꯁꯨ ꯆꯥꯔꯦ ꯉꯥ ꯆꯥꯏ꯫ ꯁꯣꯝꯗꯁꯨ ꯈꯥꯒꯦꯝꯕꯅ ꯑꯩꯕꯨꯗꯤ ꯉꯥ ꯆꯥꯏ ꯅꯪꯗꯤ? ꯑꯣ ꯑꯩꯈꯣꯏꯅ ꯏꯔꯣꯝꯕ꯫ ꯑꯗꯨ ꯉꯥꯏꯈꯣ ꯈꯥꯒꯦꯝꯕ ꯅꯣꯏꯁꯦ ꯀꯥꯏ ꯖꯒꯥꯅꯦꯕ? ꯃꯥꯂꯣꯝ ꯍꯥꯏꯕꯅꯤ ꯃꯥꯂꯣꯝ ꯃꯈꯥ ꯂꯩꯀꯥꯏ꯫ ꯁꯣꯝꯗꯁꯨ ꯈꯪꯗꯕꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯄꯥꯝꯍꯩꯕꯗꯁꯨ ꯍꯪꯂꯝꯃꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯆꯞ ꯃꯥꯟꯅꯅ ꯃꯥꯂꯣꯝ ꯃꯈꯥ ꯂꯩꯀꯥꯏ ꯈꯪꯕ꯭ꯔꯣ? ꯈꯪꯉꯝꯃꯣꯏꯗ꯫ ꯊꯥꯗꯣꯏ ꯑꯅꯤꯗꯨꯒꯤ ꯃꯦꯁꯦꯖꯇꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯔ ꯀꯣꯏꯗꯕ ꯈꯥꯒꯦꯝꯕꯒꯤ ꯆꯥꯠꯇ ꯑꯣꯏꯅ ꯆꯪꯁꯤꯜꯂꯤ ꯊꯥꯗꯣꯏꯗꯨ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯃꯥꯂꯣꯝꯁꯦ ꯀꯌꯥ ꯁꯨꯒꯦ ꯈꯥꯒꯦꯝꯕ? ꯊꯥꯗꯣꯏꯒꯤ ꯃꯦꯁꯦꯖꯇꯨꯗ ꯈꯥꯒꯦꯝꯕ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯃ ꯊꯥꯖꯤꯜꯂꯛꯇꯨꯅ ꯃꯈꯥꯗ ꯋꯥꯍꯩ ꯈꯔ ꯏꯔꯤ꯫ ꯑꯃꯈꯛꯅꯤ ꯑꯦꯌꯥꯔꯄꯣꯔꯠ ꯔꯣꯗꯇ ꯂꯩꯕ ꯃꯥꯂꯣꯝꯗꯣ ꯑꯗꯨ ꯈꯛꯇꯅꯤ꯫ ꯊꯥꯗꯣꯏ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯀꯩ ꯃꯥꯂꯣꯝ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ? ꯑꯗꯨꯗꯤ ꯃꯣꯏꯅꯤꯁꯦ ꯈꯪꯅꯔꯝꯕꯁꯨ ꯌꯥꯏꯅꯦ꯫ ꯈꯣꯟ ꯍꯪꯉꯒꯦꯗ ꯑꯃꯨꯛ ꯀꯅꯥꯅꯣ ꯍꯪꯉꯗꯤ ꯈꯨꯝꯕꯅ ꯍꯦꯟꯅ ꯇꯟꯖꯈ꯭ꯔꯦ꯫ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯑꯩ ꯇꯨꯝꯃꯒꯦ ꯀꯀꯥ꯫ ꯈꯥꯒꯦꯝꯕ ꯑꯩ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯕꯥꯏ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯊꯥꯗꯣꯏꯅ ꯌꯥꯝ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯒꯤ ꯃꯑꯣꯡꯗꯨꯗ ꯈꯥꯒꯦꯝꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯅ ꯄꯥꯝꯕꯗꯨ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯄꯥꯡꯊꯣꯛꯄ ꯉꯝꯂꯛꯄꯁꯤꯗ ꯃꯥ ꯇꯁꯦꯡꯅ ꯍꯥꯏꯐꯝ ꯈꯪꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯇꯦꯜꯂꯕ ꯃꯇꯝ ꯈꯔꯁꯤꯗ ꯐꯥꯎꯈꯤꯕꯅꯤ ꯏꯍꯨꯜꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅꯤ ꯊꯃꯣꯏꯅ ꯄꯥꯝꯖꯔꯦ ꯈꯣꯏꯗꯥꯖꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯒꯦ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯥ? ꯈꯪꯍꯧꯗꯦ ꯊꯥꯗꯣꯏ ꯑꯃꯗꯤ ꯈꯥꯒꯦꯝꯕ ꯑꯁꯨꯝ ꯅꯛꯁꯤꯟꯅꯕꯗꯤ ꯍꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏ ꯃꯥꯅꯗꯤ ꯈꯥꯒꯦꯝꯕꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯕꯨ ꯑꯣꯏꯅ ꯈꯜꯂꯤꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯀꯣꯂꯦꯖꯀꯤ ꯂꯥꯁ ꯌꯥꯔ ꯑꯦꯛꯖꯥꯝ ꯀꯨꯏꯍꯧꯗꯦ ꯅꯨꯃꯤꯠ 10ꯅꯤ ꯈꯛꯇ ꯉꯥꯏꯈꯤꯕ ꯃꯇꯝ ꯂꯩꯔꯤ ꯈꯜꯂꯨꯕꯗꯣ ꯌꯧꯔꯛꯂꯤ ꯉꯁꯤꯗꯤ꯫ ꯃꯇꯝꯗꯣ ꯃꯍꯩ ꯀꯣꯂꯦꯖꯇ ꯂꯥꯛꯅꯗꯨꯅ ꯑꯦꯛꯖꯥꯝꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯊꯥꯗꯣꯏꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯈꯥꯒꯦꯝꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯅꯝꯕꯔ ꯀꯌꯥꯅꯣ? ꯍꯪꯂꯛꯄꯅꯤ ꯈꯥꯒꯦꯝꯕ ꯃꯍꯥꯛꯅ ꯊꯥꯗꯣꯏ ꯃꯅꯤꯡꯂꯣꯝꯗ ꯈꯖꯤꯛ ꯂꯩꯊꯣꯛꯏ꯫ 2126655꯫ ꯑꯣ ꯀꯌꯥꯝ ꯄꯥꯔꯛꯀꯦ? ꯈꯪꯗꯦꯗ ꯂꯥꯏꯔꯤꯛꯀ ꯄꯥꯕ ꯆꯪꯗꯦ꯫ ꯊꯦꯡꯅ ꯐꯣꯟ ꯃꯦꯠꯅꯨꯗꯤ ꯌꯥꯗꯦ꯫ ꯑꯣꯖꯥꯁꯨ ꯆꯪꯂꯛꯏ꯫
ꯇꯥꯟꯖꯥꯗꯨꯗ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯃꯍꯩ ꯇꯨꯃꯤꯟ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯃꯤ꯫ ꯑꯣꯖꯥꯅ ꯑꯟꯁꯔ ꯄꯦꯄꯔ ꯑꯃꯗꯤ ꯀ꯭ꯋꯦꯁꯟ ꯄꯦꯄꯔ ꯃꯊꯪ ꯌꯦꯡꯂꯛꯇꯨꯅ ꯑꯦꯛꯖꯥꯝꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯨ ꯃꯥꯅ ꯈꯪꯖꯕꯤ ꯈꯔꯗꯨ ꯏꯔꯤ, ꯈꯥꯒꯦꯝꯕ ꯃꯥꯁꯨ ꯏꯔꯤ꯫ ꯊꯥꯗꯣꯏꯅ ꯆꯨꯁ ꯈꯪꯕ꯭ꯔꯣ ꯅꯪ? ꯈꯥꯒꯦꯝꯕ ꯀ꯭ꯋꯦꯁꯟ ꯄꯦꯄꯔꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯈꯪꯗꯤꯉꯥꯏꯈꯣ ꯑꯩ ꯃꯅꯤꯡ ꯊꯪꯂꯛꯀꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯥꯏꯟꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯣꯝꯗꯒꯤ ꯑꯣꯖꯥ ꯈꯔ ꯔꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯣꯖꯥ ꯈꯔ ꯅꯍꯥ ꯑꯣꯏꯕꯗꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯩꯗꯧꯅꯔꯒꯦ? ꯑꯣꯖꯥ ꯆꯪꯂꯛꯄꯗꯨꯗ ꯑꯅꯤꯗꯨ ꯐꯠ ꯂꯥꯞꯊꯣꯛꯅꯩ꯫ ꯑꯣꯖꯥ ꯅꯍꯥꯗꯨ ꯅꯨꯄꯥꯅꯤ꯫ ꯈꯥꯒꯦꯝꯕꯒꯤ ꯄꯦꯄꯔꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯩ ꯍꯪꯅꯔꯝꯃꯤꯅꯣ? ꯀꯩ ꯈꯪꯗꯕ ꯌꯥꯎꯔꯒꯦ? ꯈꯥꯒꯦꯝꯕꯗꯤ ꯑꯣꯖꯥ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯥꯔ, ꯆꯨꯁꯁꯦ ꯈꯪꯗ꯭ꯔꯦ, ꯑꯗꯨꯒꯤ ꯈꯪꯕ꯭ꯔꯥ ꯍꯪꯕꯅꯤ, ꯁꯤꯟꯅꯕ ꯅꯠꯇꯦ꯫ ꯑꯣꯖꯥ ꯅꯨꯄꯥꯗꯨ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯑꯣꯖꯥ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯈꯥꯒꯦꯝꯕ ꯃꯃꯤꯠꯇꯨ ꯁꯨꯞꯅ ꯌꯦꯡꯉꯤ꯫ ꯀꯩ ꯋꯥꯔꯤꯅꯣ ꯃꯥꯅ ꯅꯨꯄꯤꯁꯤꯗ ꯁꯥꯖꯤꯜꯂꯤꯁꯤꯕꯣ? ꯉꯁꯤ ꯑꯦꯛꯖꯥꯝꯒ ꯂꯣꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯅꯤꯁꯦ, ꯍꯦ꯫ ꯀꯗꯥꯏ ꯅꯪꯒꯤ ꯀꯣꯏꯁꯟꯗꯣ? ꯑꯣꯖꯥꯗꯨꯅ ꯊꯥꯗꯣꯏꯒꯤ ꯀꯣꯏꯁꯟꯗꯣ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯄꯨꯈꯤ꯫ ꯑꯣꯖꯥꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯈꯥꯒꯦꯝꯕꯅ ꯈꯪꯅꯕ꯭ꯔꯣ? ꯊꯥꯗꯣꯏ ꯌꯦꯡꯗꯃꯛ ꯌꯦꯡꯂꯛꯏ꯫ ꯇꯁꯦꯡꯅ ꯑꯣꯖꯥ ꯅꯨꯄꯥ ꯑꯃꯗꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯈꯥꯒꯦꯝꯕ ꯃꯥꯗꯤ ꯖꯦꯂꯁ ꯀꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯤꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯌꯥꯗꯦꯀꯣ, ꯑꯣꯖꯥ ꯅꯨꯄꯥꯅꯒ ꯇꯥꯛꯄꯤꯔꯛꯏꯀꯣ꯫ ꯊꯥꯗꯣꯏ ꯃꯇꯣꯝꯗ ꯈꯜꯂꯤ꯫ ꯁꯣꯅꯣ ꯍꯥꯏꯁꯤꯅꯤ, ꯑꯣꯖꯥꯁꯤꯅ ꯈꯪꯗꯕ ꯇꯥꯛꯄꯤꯒꯦ ꯍꯥꯏꯔꯁꯤꯐꯥꯎ ꯑꯩꯕꯨꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯔ ꯈꯪꯗꯦ꯫ ꯑꯣ, ꯑꯗꯨꯃꯥꯏ ꯈꯨꯝꯅꯗꯕꯤꯒ ꯇꯧꯕ꯭ꯔꯥ ꯍꯥꯏꯁꯦ? ꯐꯔꯦ ꯑꯉꯥꯎꯕ, ꯃꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯒꯦ ꯍꯥꯏꯕꯗꯨꯗ ꯁꯨꯃꯩꯁꯨ ꯀꯣꯏꯁꯟꯗꯣ ꯄꯤꯔꯨꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯅꯣꯛꯇꯅ ꯁꯥꯟꯅꯩ ꯋꯥꯔꯤꯗꯨꯅ? ꯈꯪꯗꯦ ꯑꯝꯇ꯫ ꯑꯃꯅ ꯑꯃꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯕ ꯅꯠꯇꯦ꯫ ꯊꯥꯗꯣꯏ ꯃꯥꯅꯁꯨ ꯈꯥꯒꯦꯝꯕꯕꯨ ꯄꯥꯝꯕ ꯄꯣꯛꯂꯤꯕ꯭ꯔꯥ? ꯃꯥꯟꯗꯦ꯫ ꯅꯨꯡꯁꯤꯕꯁꯨ ꯃꯥꯟꯗꯦ꯫ ꯑꯄꯥꯝꯕ ꯄꯣꯛꯄꯒꯤ ꯃꯃꯤꯁꯨ ꯃꯉꯣꯟꯗ ꯇꯥꯕ ꯎꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯝ ꯀꯣꯏꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯅꯕꯗꯤ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯑꯁꯤꯃꯛꯅ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯍꯥꯟꯅꯗꯒꯤ ꯄꯥꯝꯖꯔꯛꯄ, ꯉꯥꯎꯖꯔꯛꯄ, ꯃꯥꯕꯨ ꯅꯨꯡꯁꯤꯖꯔꯛꯄ ꯈꯥꯒꯦꯝꯕ ꯃꯥꯅꯗꯤ ꯊꯥꯗꯣꯏꯕꯨ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯥꯗꯣꯏꯒꯤ ꯃꯐꯝ ꯑꯃ ꯑꯁꯨꯝ ꯃꯌꯦꯛ ꯂꯥꯅ ꯇꯥꯔꯛꯄꯒꯨꯝ ꯐꯥꯎꯔꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯗꯨꯝ ꯈꯪꯖꯔꯛꯀꯅꯤ꯫ ꯑꯣꯖꯥ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯥꯗꯣꯏꯕꯨ ꯈꯖꯤꯛ ꯅꯨꯄꯥꯗꯨꯅ ꯈꯟꯖꯤꯟꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯟꯊꯗꯨꯅ ꯊꯥꯗꯣꯏꯗ ꯇꯞꯅ ꯁꯨꯁꯇꯨ ꯍꯥꯏꯔꯤ꯫ ꯁꯣꯝꯗ ꯑꯃꯗꯨꯗꯤ ꯃꯩꯕꯨꯜ ꯍꯧꯔꯦ꯫ ꯍꯧꯒꯠꯇꯨꯅ ꯑꯣꯖꯥ ꯅꯨꯄꯥꯁꯤꯕꯨ ꯐꯨꯅꯤꯡꯕ ꯐꯥꯎꯔꯛꯂꯤ꯫ ꯊꯥꯗꯣꯏ, ꯅꯪꯒꯤ ꯏꯁꯤꯡꯒ ꯌꯥꯎꯔꯛꯄ꯭ꯔꯣ? ꯑꯩ ꯈꯅꯥꯎꯁꯤ ꯀꯩꯅꯣꯝ ꯇꯧꯏ꯫ ꯍꯥꯏꯔꯛꯄꯅꯤ ꯈꯥꯒꯦꯝꯕ ꯃꯥꯅ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯣꯖꯥ ꯅꯨꯄꯥꯗꯨꯅ ꯃꯃꯩ ꯂꯩꯊꯣꯛꯇꯨꯅ꯫ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯗ ꯏꯁꯤꯡ ꯄꯨꯁꯤꯟꯕ ꯌꯥꯗꯦ꯫ ꯊꯛꯀꯦ ꯍꯥꯏꯔꯒꯅ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯊꯛꯂꯒ ꯆꯪꯂꯛꯄ ꯇꯥꯕ꯫ ꯈꯥꯒꯦꯝꯕꯗꯤ ꯑꯣꯖꯥ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯑꯣꯖꯥ, ꯑꯩ ꯁꯤꯗꯧꯔꯦ꯫ ꯑꯣꯖꯥ ꯅꯨꯄꯥꯗꯨ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯐꯠ ꯍꯟꯗꯣꯛꯈꯤ꯫ ꯃꯇꯧꯗꯨꯗ ꯈꯥꯒꯦꯝꯕ ꯃꯃꯤꯠꯇꯨꯅ ꯅꯥꯝꯃ ꯎꯏꯁꯤꯜꯂꯒ ꯅꯥꯝꯃ ꯈꯖꯤꯛ ꯄꯥꯡꯂꯒ ꯌꯦꯡꯕꯅꯤ꯫ ꯀꯩꯅꯣ, ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯕꯣ? ꯈꯗ꯭ꯔꯛꯅꯤ ꯇꯧꯔꯤꯕꯗꯨ, ꯀꯗꯔꯅꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯑꯁꯨꯝ ꯂꯩꯁꯤꯟꯕꯁꯤꯗ ꯁꯥꯎꯅꯤꯡꯗꯅ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ꯫ ꯈꯔ ꯐꯔꯦ ꯁꯥꯔ꯫ ꯑꯣꯖꯥꯗꯨꯅ ꯑꯁꯦꯡꯕꯃꯛꯀꯤ ꯅꯥꯕ ꯃꯥꯟꯗꯨꯅ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯄꯤꯊꯛꯏ꯫ ꯌꯥꯔꯕꯣ? ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏ ꯃꯅꯤꯡ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯀꯣꯏꯁꯟꯗꯨ ꯄꯤꯔꯣ, ꯑꯩ ꯆꯨꯁ ꯈꯣꯠꯂꯛꯀꯦ꯫ ꯌꯥꯔꯦ, ꯈꯣꯠꯄꯤꯔꯅꯨ꯫ ꯅꯪ ꯏꯔꯕ? ꯈꯥꯒꯦꯝꯕ ꯊꯥꯗꯣꯏꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯀꯔꯤ ꯈꯨꯌꯦꯡꯅꯣ ꯑꯉꯥꯎꯕ? ꯑꯟꯁꯔ ꯏꯕꯤꯔꯛꯀꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯛ ꯌꯥꯝ ꯊꯤꯅ ꯌꯦꯡꯉꯛꯏꯗꯨ ꯀꯩꯅꯣ? ꯀꯤꯕ ꯑꯃ ꯌꯥꯎꯏꯅꯦ꯫ ꯐꯠ ꯃꯥꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔꯗꯨ ꯂꯧꯏ꯫ ꯅꯪꯅ ꯈꯣꯠꯂꯁꯨ ꯑꯩꯗꯤ ꯏꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯊꯥꯗꯣꯏ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯩꯅꯣꯕ ꯁꯤ ꯃꯤꯁꯤꯕꯣ? ꯑꯣꯍꯣꯏ ꯈꯥꯒꯦꯝꯕ! ꯀꯟꯅ ꯂꯥꯎꯕꯁꯨ ꯌꯥꯗ ꯃꯈꯨꯠꯇꯨ ꯆꯤꯛꯇꯨꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯦꯛꯖꯥꯝ ꯑꯋꯥꯔꯁ ꯂꯣꯏꯔꯗꯨꯅ ꯃꯔꯤ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨ ꯑꯃꯒ ꯇꯣꯈꯥꯏ ꯇꯥꯅꯩ꯫ ꯍꯣꯜ ꯑꯃꯗ ꯄꯨꯟꯅ ꯇꯥꯔꯁꯨ ꯃꯃꯥꯡꯗ ꯈꯔ, ꯃꯅꯤꯡꯗ ꯈꯔ, ꯃꯌꯥꯏꯗ ꯈꯔ, ꯊꯥꯗꯣꯏ ꯑꯃꯗꯤ ꯈꯥꯒꯦꯝꯕ ꯃꯈꯣꯏꯅꯤ ꯈꯛꯇꯅꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯤꯕꯁꯤ꯫ ꯑꯁ, ꯎꯆꯤꯟ ꯅꯥꯆꯤꯟ ꯕꯦꯛꯇꯤ ꯆꯥꯔꯣꯏꯍꯦ ꯑꯩ꯫ ꯁꯥꯂꯤꯅꯤꯅ ꯉꯁꯥꯏ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯉꯥꯎꯔꯦ ꯍꯥꯏꯕ꯫ ꯅꯍꯥꯟꯈꯩ ꯎꯗꯦ, ꯑꯅꯧꯕ ꯑꯣꯏꯖꯥꯠꯂꯣ? ꯀꯥꯖꯜꯅ ꯃꯃꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯅꯣꯡꯃ ꯎꯞꯄꯗꯨꯔꯣ? ꯍꯣꯏ ꯃꯤ, ꯅꯥꯞ ꯂꯥꯎꯕꯗꯣ꯫ ꯑꯣ, ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯑꯣꯖꯥꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯕꯥꯏꯑꯣ ꯑꯣꯏꯅ ꯂꯧꯖꯔꯝꯗꯧꯅꯤ꯫ ꯑꯣ, ꯁꯦꯃꯤꯁꯇꯔ ꯂꯣꯏꯁꯤꯜꯂꯦ ꯏꯕꯦꯝꯃ, ꯅꯪ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯇꯝꯍꯧꯔꯣ ꯕꯥꯏꯑꯣ ꯂꯧꯔꯒ꯫ ꯑꯩꯈꯣꯏꯗꯤꯁꯦ ꯙꯨ ꯆꯠꯈ꯭ꯔꯒꯦ꯫ ꯉꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯊꯥꯗꯣꯏꯗꯤ ꯈꯥꯒꯦꯝꯕꯕꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ꯫
Kaino, nang namu thiriduna. Thadoi makhuta pariba chedu utli. Se question paper se kaidori haino. Khagemba gini pigi ge tobani. Khagemba di ada dei sidi nupi. Thadoi makharom na yengi tumina matomta phamlibadu ui. Thadoi kari swairamda prap chatki. Khagemba gi mamangda lepmi. Sono kaino nang khalise. Mina susi khotke iyo na hairaga mana prab thokhrisibo kaino haimni. Khagemba khumte. Denmark ni susi. To yamna koksai du kaino ba Khagemba. Khagemba khumte. Tapna mamai tu non khalai. Wazanu pa du romance tawna tawna ibado ayuningdaba aduki. Thadoi mamit ani du sukhiduna. Nang khalisi kaino. Imanaba mani marup amani khanna aina haibige hairaga nang romance aduda kaino ba nang na toise. Thadoi gi wadu da Khagemba soru sang no honthai. Aido isa nungairaktabaga adum thobani. Ai kaisum saudi. Sausinabani kadai. Ai question da tra. Asi haiduna makhutu tingthoi. Handakse aikoi gi aroiba semester ni. Mark to khara wangna tawgi de haidraga wachi ware. Asi hairaga question du phatpi silei. Matungdi thamai tawno Khagemba ai nungaite. Saudi mi thadoi. Aina laknabani sum ozana takpiramado base ni. Aido just irami nangonda laknage na tawbani nang full irami na tra. Thadoi mami tu paina yengi. Mipata miu paklanba nang asi haiduna ikoi da Khagemba gi masamdu khazik poi. Thado naini. Ani tuna tawnari buma tawdu laptakna Nancy na urami. Hoima ani si phoinari lau guys kainom tawre. Sensilai ani dugi manakta thadoi phoiram masamdu phat thadoi. Nang matang nengonda gaurkanu. Aina di nang iram maroi aina wabiri. Aduga nang nungaina phulgi iram thokriba. Tasengmudi Khagemba thadoi bu nungsiba khamban bei hamanbana laptak ozanu paduna thadoi da phalap yengduna nokmi yengma matawduda masa matomda jilasi oizabani. Aduna mafamduda ma kuina panthadun leiradi soidana masing laklani khanna ma thuna thoklakpa oirammi. He nangmusu kaino nupasida hekta songsinda phoina. Mi nupasya izat ka loina mangba tare. Nang nupasida leiba ngamdoribra. Aidi kido mangon leidoiba asuk phatabu nupasida. Kaigino noine phoinei duba. Tu mangonda hangu aina natte. Khagemba don sili. Kaigino Khagemba na. Oza nupaga irang tawnabado aina yengningde harubai. Thadoi sauna Khagemba da yengduna. Tangdatlage nachindo jam thibana. Songsinge tawi adubu Khagemba phuk haugattuna thadoi da hairammi. Exam hall da ozagi irang tawbi lehur. Saunninglibani isau khai tawnariba maongduda Nancy na. Yare he yengningde choi sau khai nang masuni. Hoi yare bema nang so mai mi sangsanganu. Nupa amata maga sumna koinadana nakna loinabasi Khagemba mana ahanba oigani. Mapunsida nupa amataga date tawrakte wari sanarakte. Nupa dongna leirakpagi haunabi amuk nupa gi maongda wangang sangang liza saja tawrai. Nupi singdusu mafamdudagi thoklaklami. Pamhaiba madi masagi mathauda thabak chinmankibana thadoiga pau phaunadaba numit 10 ni henjilakli. Makokta meeting business haiduna tawr leirabanina atopada wakalang phangkhanbagi matam mangonda sengna leitri. Ngasidi thabak komba maramna matam kuirabagi tungda thadoi exam lei khangmana DM mamangda leptuna lei. Thadoi da ngasai Khagemba da sauning lubagi masado hanthadribani. Machindo rei kai suktoktuna mamanabi singduda paudu tamlaga lai. Matawdo laptak pamhaiba mana suui munna nupidugi maongdu yengi. Wazaduna nangona ngausilakpagi maongubaduda Khagemba da magido jilas kari oiramni bema. Mandro maidudi bera kari he. Nangsu atay tokraga kari officer amaso nangona luhongna bigirigir ta ihaidaina. Yare adui wada tokro taningde uningde magi masakto pura kaka. Wado ngangba loire yam nakna nupado mamangda leptuna makhut anidu karan chattuna garido da ngarap leplaga mangonda yengdun leirambadu ubada thadoi mayadum sinba kaukre. Kaino bema nayado hingchangba tari amta umsilo. Thadoi di machinda hana ngangkai ngangthokluraga mamangda leptuna leirambaduda ikaiboi pakhatpoi leptuna leibani. Kaiduna mayengisiba.
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯂꯩꯊꯣꯔꯛꯄꯗ ꯃꯣꯏꯒ ꯃꯥꯌꯣꯛꯅꯅ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯁꯥ ꯅꯥꯟꯕ ꯅꯨꯄꯥꯗꯨ ꯍꯦꯛ ꯎꯔꯨꯔꯦ ꯅꯦꯟꯁꯤꯅ꯫ ꯋꯥꯎ, ꯅꯥꯞꯄꯦ ꯁꯤꯗꯤ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯃꯆꯤꯟꯗ ꯈꯪꯍꯥꯏ꯫ ꯊꯥꯗꯣꯏꯅ ꯇꯛ ꯂꯥꯎꯅ ꯊꯥꯔꯒ ꯌꯥꯔꯦ ꯆꯠꯁꯤꯜꯂꯛꯑꯣ, ꯂꯥꯛꯑꯣ꯫ ꯃꯔꯤ ꯃꯔꯤ ꯒꯝ ꯒꯝ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯇꯥꯅ ꯆꯥꯗ꯭ꯔꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯥꯗꯣꯏ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯃꯥꯅ ꯇꯣꯡꯂꯛꯂꯤꯕ ꯁ꯭ꯂꯤꯄꯔ ꯃꯔꯤꯗꯨ ꯇꯠꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯕꯥꯛꯇꯨꯅ ꯃꯔꯥꯏꯕꯛꯇ ꯇꯞꯅ ꯊꯥꯏ꯫ ꯑꯁ! ꯍꯩꯃ, ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯄꯥꯛꯊꯔꯛꯏ꯫ ꯑꯌꯥ, ꯁ꯭ꯂꯤꯄꯔ ꯃꯔꯤ ꯇꯠꯂꯤ꯫ ꯕꯦꯝ, ꯅꯪ ꯁꯤꯗꯤꯕ ꯑꯅꯤꯔꯛꯇꯤ ꯁꯨꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯥꯗꯠꯂꯤꯁꯦ꯫ ꯅꯈꯣꯡꯅꯤ ꯀꯥꯏꯅ ꯅꯨꯡꯗꯒꯤ ꯍꯦꯟꯅ ꯂꯨꯝꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯃꯥꯡꯗꯁꯨ ꯌꯥꯎꯁꯪꯗꯁꯨ ꯅꯨꯄꯥ ꯑꯃꯒꯤ ꯐꯨꯔꯤꯠ ꯁꯦꯒꯥꯏꯔꯨꯕꯒꯤ ꯋꯥꯟꯊꯣꯛꯅꯕꯅꯤ ꯅꯪꯅ ꯇꯧꯕꯁꯤ ꯃꯩꯕꯦꯝꯃ꯫ ꯅꯨꯄꯤꯁꯤꯡꯗꯨꯒꯤ ꯇꯨꯡꯗ ꯅꯨꯄꯥꯗꯨ ꯂꯩ ꯈꯪꯕꯅ ꯊꯥꯗꯣꯏꯗꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯊꯥꯗꯣꯏꯅ ꯈꯜꯂꯤꯕꯗꯨ꯫ ꯐꯠ ꯅꯦꯟꯁꯤꯅ ꯆꯤꯡꯈꯠꯂꯤ꯫ ꯃꯈꯥꯗꯨꯗ ꯑꯗꯨꯝ ꯀꯨꯜꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯅꯪ? ꯕꯁ ꯐꯪꯉꯔꯣꯏꯌꯦ꯫ ꯑꯦ, ꯍꯥꯏꯒꯨꯝꯗꯅ ꯄꯨꯡꯕꯨ 3 ꯍꯦꯜꯂ ꯃꯥꯜꯂꯦꯅꯦ꯫ ꯇꯨꯡꯗꯒꯤ ꯅꯨꯄꯥꯗꯨꯅ ꯈꯧꯗꯦꯝꯂꯛꯏ꯫ ꯅꯨꯄꯤꯁꯤꯡꯗꯨ ꯄꯨꯟꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯊꯥꯗꯣꯏꯗꯤ ꯑꯗꯨꯃꯛ ꯃꯈꯥꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯕꯅꯤ ꯅꯨꯄꯤꯁꯤꯡꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ꯫ ꯑꯁꯤꯗꯤ ꯑꯅꯩꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯊꯥꯗꯣꯏꯅ, ꯅꯨꯄꯤ ꯑꯩ ꯁꯝ, ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯁ꯭ꯂꯤꯄꯔꯗꯣ ꯑꯩ ꯇꯣꯡꯒꯦ ꯃꯇꯦꯛ ꯑꯝꯇ꯫ ꯅꯦꯟꯁꯤꯅ, ꯌꯥꯔꯣꯏꯍꯦ, ꯀꯩꯅꯣ ꯂꯧꯊꯣꯛꯑꯒ ꯂꯥꯛꯑꯣ꯫ ꯇꯞꯅ ꯉꯥꯡꯉꯨ, ꯑꯁꯤꯗꯤꯕꯀꯣ꯫ ꯀꯩꯅꯣ, ꯀꯅꯥ ꯇꯥꯗꯧꯔꯤꯒꯦ? ꯍꯣꯏ ꯌꯥꯔꯦ, ꯂꯥꯛꯑꯣ꯫ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯏ꯫ ꯀꯩꯅꯣ ꯎꯁꯤꯟꯅꯗ ꯆꯠꯈ꯭ꯔꯤꯁꯤꯅ? ꯊꯥꯗꯣꯏ꯫ ꯅꯨꯄꯤꯁꯤꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯅꯤꯡꯗ ꯑꯣꯟꯊꯣꯔꯛꯏ꯫